ꯉꯁꯥꯏꯒꯤꯗꯨꯅꯤꯀꯣ ꯑꯦꯐꯇꯔ ꯍꯥꯞꯄꯛꯀꯦ ꯃꯌꯥꯝ ꯑꯩ ꯁꯝ ꯁꯪꯕꯁꯦ ꯍꯧꯗꯣꯔꯦ ꯑꯦꯐꯇꯔ ꯍꯥꯞꯄꯛꯀꯦꯀꯣ ꯃꯌꯥꯝ ꯑꯩ ꯁꯝꯗꯣ ꯁꯪꯕ ꯂꯣꯏꯔꯦ ꯑꯗꯣ ꯁꯤꯁꯤꯅꯦꯀꯣ ꯃꯌꯥꯝ ꯃꯆꯨꯁꯦ ꯑꯗꯨꯝ ꯁꯥꯗꯅ ꯁꯨꯃꯥꯏꯅ ꯑꯣꯏꯔꯅꯦꯕꯀꯣ ꯍꯥꯏ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯉꯁꯤꯒꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯑꯩꯒꯤ ꯁꯝꯒꯤ ꯚꯤꯗꯤꯑꯣꯅꯦꯕꯀꯣ ꯃꯌꯥꯝꯅꯁꯨ ꯀꯃꯦꯟꯗ ꯌꯥꯝ ꯍꯪꯕꯤꯕꯅꯦ ꯁꯝꯒꯤ ꯃꯆꯨ ꯍꯥꯏꯕꯤꯔꯛꯑꯣ ꯑꯗꯒꯤꯗꯤ ꯗꯤꯇꯦꯜꯁꯇꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯗꯒꯤ ꯁ꯭ꯇ꯭ꯔꯦꯠꯅꯔꯒꯤ ꯗꯤꯇꯦꯜꯁ ꯑꯗꯒꯤꯗꯤ ꯁꯝꯒꯤ ꯃꯆꯨ ꯀꯩꯀꯩ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯒꯤ ꯁꯝꯁꯦ ꯎꯔꯝꯒꯅꯤꯀꯣ ꯁ꯭ꯋꯥꯏꯁꯦ ꯈꯤꯇꯪ ꯖꯨꯝ ꯇꯧꯔ ꯈꯣꯠꯂ ꯌꯦꯡꯉꯣ ꯂꯦꯡ ꯈꯣꯠꯇꯅ ꯈꯤꯇꯪ ꯇꯧꯕ ꯃꯌꯥꯝ ꯑꯩ ꯁꯤ ꯁꯝꯁꯦ ꯎꯕꯤꯔꯝꯒꯅꯤ ꯑꯩꯒꯤ ꯁ꯭ꯋꯥꯏꯁꯦ ꯔꯨꯠꯁꯦ ꯌꯥꯝ ꯁꯥꯡꯉꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯗꯣ ꯀꯩꯅꯣ ꯇꯧꯋꯦ ꯁꯤꯁꯦ ꯑꯩꯅ ꯅꯣꯕꯦꯝꯕꯔꯗ ꯁꯪꯕꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯁꯪꯒꯦ ꯃꯆꯨꯁꯨ ꯀꯣꯛꯊꯔꯛꯑꯕꯅꯦꯕꯀꯣ ꯃꯌꯥꯝ ꯑꯁꯦꯡꯕꯩꯗ ꯑꯩꯒꯤꯁꯦ ꯋꯥꯏꯟ ꯃꯆꯨ ꯁꯪꯕꯅꯤ ꯆꯦꯔꯤ ꯋꯥꯏꯟ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯣꯏꯔꯣ ꯈꯪꯗꯦ ꯑꯗꯨꯝ ꯈꯔ ꯌꯥꯝ ꯃꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯁꯝꯗꯣ ꯀꯃꯥꯏꯅ ꯁꯦꯝꯕꯅꯣ ꯀꯩꯗꯧꯕꯅꯣ ꯑꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯒꯤ ꯑꯗꯣ ꯁꯝꯁꯦ ꯍꯥꯟꯅ ꯁꯪꯕ ꯂꯣꯏꯔꯒ ꯀꯣꯟꯅ ꯑꯗꯨꯒꯤ ꯃꯊꯪꯗ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯁ꯭ꯇ꯭ꯔꯦꯠꯅꯔꯒꯤ ꯗꯤꯇꯦꯜꯁ ꯑꯗꯒꯤꯗꯤ ꯃꯆꯨ ꯀꯩꯀꯩ ꯀꯩꯗꯧꯕ ꯇꯧꯕꯗꯣ ꯑꯩ ꯑꯗꯨꯝ ꯃꯌꯥꯝ ꯍꯥꯞꯄꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯨꯗꯤ ꯃꯊꯪ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯄꯣꯠꯁꯦ ꯌꯧꯔꯛꯑꯝꯃꯦ ꯉꯔꯥꯡꯁꯦ ꯀꯩꯅꯣꯗꯒꯤ ꯌꯦꯡꯉꯁꯤ ꯃꯌꯥꯝ ꯁꯤ ꯗꯥꯏꯔꯦꯛ ꯍꯥꯡꯗꯣꯛꯑꯁꯤ ꯑꯗꯨꯝ ꯇꯧꯔꯁꯤ ꯁꯦ ꯂꯥꯛꯑꯦ ꯃꯌꯥꯝ ꯁꯤꯟꯕ ꯑꯩ ꯃꯌꯥꯝ ꯑꯄꯥꯝꯕ ꯃꯆꯨ ꯑꯗꯨꯝ ꯈꯟꯕꯤꯌꯨ ꯃꯌꯥꯝ ꯑꯩꯗꯤ ꯀꯩꯅꯣꯒꯤꯁꯦ ꯑꯥꯔꯒꯟ ꯁꯤꯀ꯭ꯔꯦꯠꯁꯀꯤꯁꯦ ꯁꯤ ꯐꯕꯅꯦꯕꯀꯣ ꯃꯌꯥꯝꯅ ꯑꯄꯥꯝꯕ ꯁꯦꯠꯁꯇꯣ ꯑꯗꯨꯝ ꯗꯦꯕꯂꯞꯄꯔ ꯍꯥꯞꯄ ꯀꯥꯟꯗ ꯆꯞ ꯆꯥꯅ ꯇꯥꯕꯅꯦꯕ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯐꯥꯏꯌꯔ ꯔꯦꯗꯁꯤꯒ ꯚꯥꯏꯂꯦꯠꯇꯨꯒ ꯃꯤꯛꯁ ꯇꯧꯔꯒ ꯁꯪꯉꯦ ꯑꯩꯒꯤ ꯃꯆꯨꯁꯦ ꯇꯣꯅꯔꯁꯦ ꯁꯤꯖꯤꯟꯅꯩꯌꯦꯕꯀꯣ ꯁꯤ ꯇꯣꯅꯔꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯃꯌꯥꯝ ꯁꯤꯅꯤ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯄꯣꯠꯁꯦ ꯁꯝꯁꯦ ꯁꯨꯃꯥꯏꯅ ꯑꯅꯤ ꯇꯧꯔꯒ ꯁꯪꯒꯅꯤ ꯂꯪꯊꯣꯛꯈꯤꯗꯣꯏꯅꯤꯅ ꯑꯗꯨꯝ ꯁꯤꯗ ꯑꯗꯨꯝ ꯊꯤꯠꯂꯒꯦꯀꯣ ꯃꯌꯥꯝ ꯀꯟꯇꯦꯅꯔꯁꯤꯗ ꯊꯤꯠꯂꯒꯦ ꯃꯌꯥꯝ ꯑꯩꯒꯤ ꯗꯦꯕꯂꯞꯄꯔꯗꯣ ꯁꯤꯁꯤꯅꯦꯀꯣ ꯃꯌꯥꯝ 20% ꯂꯩꯕꯅꯤ 30 ꯂꯩꯕꯅꯤ ꯑꯩꯗꯤ ꯑꯗꯨꯝ 40ꯁꯦ ꯁꯤꯖꯤꯟꯅꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯁꯤ ꯍꯥꯞꯄꯒꯗꯤ ꯃꯌꯥꯝ ꯃꯆꯨꯗꯣ ꯁꯪꯕꯗꯣ ꯇꯥꯕꯗꯤ ꯅꯨꯡꯉꯥꯏꯑꯕ ꯑꯣ ꯃꯥꯏ ꯒꯣꯠ ꯑꯅ ꯑꯃ ꯂꯩꯕꯗꯣ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ ꯑꯩꯁꯦ ꯈꯔ ꯑꯩ ꯁꯤꯃꯗꯤ ꯐꯖꯅ ꯇꯧꯔꯝꯃꯅꯤꯀꯣ ꯃꯅꯝꯁꯦ ꯌꯥꯝ ꯀꯜꯂꯦ ꯃꯌꯥꯝ ꯍꯩꯅꯗꯦ ꯍꯥꯏꯇꯥꯔꯦ ꯁꯦꯡꯅ ꯍꯥꯏꯔꯕꯗ ꯁꯤ ꯃꯌꯥꯝ ꯁꯤꯅꯦ ꯑꯩꯒꯤ ꯀꯩꯅꯣ ꯍꯤꯗꯥꯛ ꯑꯅꯤꯗꯣ ꯍꯥꯞꯆꯤꯟꯈ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯩꯒꯤꯁꯦ ꯊꯤ ꯌꯥꯝꯃꯦ ꯃꯌꯥꯝ ꯑꯩꯒꯤꯁꯦ ꯗꯦꯕꯂꯞꯄꯔꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯡ ꯑꯃꯗ ꯍꯩꯔꯒꯦ ꯀꯩꯅꯣꯒꯤ ꯇꯥꯏꯞꯅꯦꯕ ꯒ꯭ꯂꯦꯁ ꯗꯣꯅꯠꯀꯤ ꯃꯊꯛꯇ ꯍꯩꯕꯗꯣ ꯁꯤꯅꯥꯃꯣꯟ ꯔꯣꯜꯒꯤ ꯃꯊꯛꯇꯒ ꯍꯩꯕꯗꯣ ꯑꯗꯨꯒꯤ ꯇꯥꯏꯞꯇ 5ꯃꯨꯛ ꯁꯦꯠꯇꯤꯡ ꯇꯧꯔꯒ ꯑꯩ ꯀꯩꯅꯣ ꯇꯧꯔꯒꯦ ꯋꯥꯕꯤ ꯑꯗꯣ ꯃꯌꯥꯝ ꯁꯝꯁꯦ ꯁꯪꯕ ꯀꯥꯟꯗ 45 ꯃꯤꯅꯤꯠꯁꯀ ꯊꯝꯕꯤꯌꯨꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯁꯝꯁꯦ ꯃꯄꯥꯟꯗ ꯑꯣꯏꯅ ꯅꯝꯖꯔꯒ ꯃꯅꯨꯡꯗ ꯏꯁꯩ ꯊꯥꯎꯋꯦꯕ ꯑꯩ ꯇꯜꯂꯦꯕ ꯑꯗꯨꯒꯤ ꯃꯌꯥꯝ ꯑꯩꯒꯤ ꯅꯨꯡꯁꯥꯗ ꯂꯩꯔꯒꯅ ꯁꯤ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯁꯝꯗꯣ ꯍꯣꯔꯦꯟꯒꯤ ꯑꯦꯐꯇꯔꯒꯤ ꯑꯩ ꯍꯥꯞꯄꯛꯀꯦꯀꯣ ꯂꯣꯏꯔꯒ ꯑꯦꯐꯇꯔꯒꯤꯁꯨ ꯍꯥꯞꯄꯛꯀꯦ ꯃꯌꯥꯝ ꯁꯤ ꯅꯨꯡꯁꯥꯗ ꯂꯩꯔꯒ ꯁꯤꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯅꯣꯔꯃꯦꯜ ꯂꯥꯏꯠ ꯍꯥꯏꯗꯣꯏꯔꯣ ꯀꯩ ꯍꯥꯏꯗꯣꯏꯅೋ ꯑꯗꯣ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯒꯅ ꯃꯌꯥꯝ ꯉꯁꯥꯏꯒꯤꯗꯨꯅꯤꯀꯣ ꯑꯦꯐꯇꯔ ꯍꯥꯞꯄꯛꯀꯦ ꯃꯌꯥꯝ ꯑꯩ ꯁꯝ ꯁꯪꯕꯁꯦ ꯍꯧꯗꯣꯔꯦ ꯑꯦꯐꯇꯔ ꯍꯥꯞꯄꯛꯀꯦꯀꯣ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯏ ꯃꯌꯥꯝ ꯑꯩ ꯁꯝꯗꯣ ꯁꯪꯕ ꯂꯣꯏꯔꯦ ꯑꯗꯣ ꯁꯤꯁꯤꯅꯦꯀꯣ ꯃꯌꯥꯝ ꯃꯆꯨꯁꯦ ꯑꯗꯨꯝ ꯁꯥꯗꯅ ꯁꯨꯃꯥꯏꯅ ꯑꯣꯏꯔꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯁꯤꯁꯦ ꯗꯥꯔꯛ ꯑꯣꯏꯅ ꯈꯜꯂꯝꯒꯅꯤꯕꯀꯣ ꯑꯗꯣ ꯑꯣꯏꯌꯦꯕ ꯌꯦꯡꯉꯣ ꯁꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯑꯩ ꯄꯨꯔꯥ ꯉꯥꯡꯕꯁꯨ ꯄꯥꯝꯗꯦ ꯑꯗꯒꯤ ꯃꯝꯕ ꯈꯣꯠꯄꯁꯨ ꯄꯥꯝꯗꯦ ꯁꯤꯁꯦ ꯎꯔꯨꯝꯗ ꯂꯩꯔꯀꯥꯟꯗ ꯈꯤꯇꯪ ꯈꯔ ꯗꯥꯔꯛ ꯑꯣꯏꯔꯒ ꯕ꯭ꯔꯅꯦꯠꯀꯤ ꯇꯥꯏꯞꯇ ꯇꯧꯋꯦꯕꯀꯣ ꯑꯗꯨꯒ ꯅꯨꯡꯁꯥꯗꯅ ꯁꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯣ ꯁꯤꯒꯤ ꯁꯝ ꯃꯆꯨꯁꯦ ꯃꯌꯥꯝ ꯋꯥꯏꯟ ꯀꯂꯔꯒꯨꯝꯕ ꯑꯗꯨꯝ ꯍꯥꯏꯗꯣꯏꯅꯦ ꯃꯌꯥꯝ ꯐꯖꯕꯅꯦ ꯐꯖꯗ꯭ꯔꯥ ꯕꯦꯝꯃ ꯁꯦ ꯃꯅꯤꯡ ꯑꯣꯟꯊꯣꯛ ma'am. Sige, sandali. Ya, bakın da ben. Dur şimdi mi yapsam? Hadi say. Say. Musay mi yapsam sunucu da iri tawris. Ay sa pahapure. Aduga ay sa KFC change ma'am. Tapos khange.
ꯄꯣꯠꯁꯦ ꯆꯥꯔꯒ ꯈꯔ ꯀꯟꯈꯠꯄ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ. ꯄꯤꯖꯥꯁꯦ ꯁꯤꯅ ꯁꯣꯏꯅ ꯄꯤꯖꯒꯦ. ꯁꯤꯅ ꯍꯥꯎꯕꯅꯤ. ꯃꯌꯥꯝꯒꯤ ꯍꯥꯏꯇꯥꯔꯦ. ꯁꯤꯗꯤ ꯁꯣꯁꯁꯤ ꯗꯔꯀꯥꯔꯗꯤ ꯇꯥꯗꯦꯀꯣ. ꯑꯗꯨ ꯈꯤꯇꯪ ꯍꯥꯞꯄꯛꯀꯦ.